Yubi vitamin A B C ahumak yauba puknungda leiba til sihanba ngamba uhaini. Yubi asaba makhongdi chotpa lamdamsingda maru oina samudra khongban-gumbada khara hena haugalli. Ahanba hawrkpamsu Bharat Mahasagar amadi Pacific Mahasagarda leiba ithatsingni haina thajanai. Yubi hidak oina sijinaba. Number 1. Yubi mahi thaklaba matungda Yubi atekpa khara khara charabadi pukki til thuna sihali natraga mapal thokhalli. Number 2. Yubi mahi chang naina thaklaga amangba likpa tumba yadaba shingli gi laina fai. Angang da pithaklagana angang maya fai. Nung leiba su fahalli. Number 3. Yubi thau da champra mahi sumjinduna tairaga hakajaba phuri thungba fai. Number 4. Yubi thau ga isinga yanaduna tairaga massage tarubadi hakchang da sagatpa fai. Number 5. Yubi chang naina khara khara charaga ising marang kaina chathalli. Nupi gi ritu marang kaina chathalli. Nupagi linga gi pangalsu kankhathalli. Number 6. Yubi akangbaga misriga yanaduna numit thoktrinaida ayukta charaga kok chikpa fai. Sunu charubadagi chinlei thegatpa fai. Misrigi mahutta chini angangbaga charagana mit phahalli. Number 7. Yubi thau asengba gram 5 rom nongmada ahumlak thaklabadi lok khuwa fai. Number 8. Yubi makumai thabagi utka giga totnaduna numit khudingi charabadi nungsang makhal khudingmak phai. Maru oina nungsang I tabada kanaba hengani. Uttuna chini angangbaga charabasu fai. Number 9. Yubi makumai thabagi uttuga thumga charaga oningba fai. Number 10. Yubi makumai thabagi uttu ising asabada haptuna naikhairaga inghalaba matungda thaklabadi ising khorangba fai. Khanghanjaba hara asma thungba mi singnadi Yubi chaba fatte.